Manipur Top Channel की मेकेडी की मैम स्पेशल कंटेंट में पूदुना लाक्सरी मैम ने फुक्तामिनसी इजराइल की एयर अटैक सिंगना डाउनटाउन गाजा सिटी द कुन गतरु hatkhre अमसुम बिल्डिंग अहुम थुगाइखरे यामना हेन ख्वाइदगी लेबक्तिबा थौदो अमनि मैम ngarang numaijung mi da thokriba thaudo asina Israel na nongthaki attack sing sathaduna Palestine gi Gaza city the building ahum thugaikre amasung ngasi numaijung numita yamdrabada miyai kun gataru hatkre Palestinian gi Hamas singna Israel military ani gi marakta nithokaba numita khut thokna ba horakiba adugi matungdagi ngasi gi asina supnagi attack amada khwaidagi mi sibi attack ama oikre amasum Gaza Health Ministry ne attack aduda sikibasing adugi manungda angang nipan amasum nupi tara yaukre aduga miyoy yankai rom sokre sohaidi awa ana kan mamiyoy kangbu sing building gi attack akai maraktagi hinghopusing amasum asiba haksang sing thokna bohanaki masigi mamangda Israeli military na kha thangba town Khan Yonista atop attack amada Gaza gi makok thongba Hamas lusing mamagi yumadusu thugai duna mangta kan kreso haki maduna haukiba numit ninida Hamas singi senior lusing musingi yumsingda sathaba asigumba ahum suba attack ni ko thongna ba horakibadagi haujuk phawbada fighter kun sikre haina Hamas amasum Islamic Jihad militant group aduna su haki amasum haujuk phawbada Gaza da angang nipugo taret amasum nupi kunga mapan yauna yamdrabada Palestinian samaga humdraga mari sikre amasum lising ngamga sani hena sokre amasum Israeli tarasiki Hamas amasum atai militant group singna Israel da rocket lising ani ga chamapan rom kapsilakre madugi manungdagi rocket samrigi yankhaidi target yaudana takre natragana misfire tokre aduga Israeli air defense singna rocket lising ga samga yankhan thattuna thugaikre haina Israeli military na hakim Hamas sing leiba maramdigi mi leinaba building sing yaw Israel na nongthaktagi attack tokibani haina Israel na hakim amasum militant group adubu human shield oina journalisting sijinabagi su Israel na maral siki adubu madu sogatpa evidence sing di piba ngamkide amasum Associated Press AP na Israel ga Hamas gi marakta soknakiba mamangi lan ahum yauna sahi taraga manga building adudagi thabak toraki mamangi lan singlone na haujiki asida building adugi matun thangba floor office amasum roof terrace dagi news agency adugi camera singna militant singi rocket singna Israel da paishin ki bamasum Israel gi nongthaki attack singna city eduda amasum madugi akoibada bomb thadakibagi pungkun ga marigi live shot sing piduna lakli amasum building aduda Hamas sing lebigi ingit amata aikoina phangdi haina AAP gi president amasum CEO Gary Brightana statement amata so haiki amasum Qatar gi Al Jazeera TV amasum Associated Press News Agency gi office leiba matul tarago humdoi gi Gaza building Israel na bomb thadaduna thugai khiba amasum imungi miyoi tara hatkibada UN Secretary General Antonio Guterres na haksina nungnangba phongdokre misam amasum media da mapamarang khangdana target tawa khudima international law thugai bini amasum masi kariguma phibam amata da tawruidabani haina Secretary General na nakal punamakta ningsingkhre haina mahaki wangangloi Stephanie Dujarric na suhaiki amasum hingsa asi akhanana United Nations ki Security Council na ngasi numaijung numitada mifam pangthokadori haina su pawmana makhatana phongdorakli atopasi phongsingdagi tendak pa paw khara munokhacharakan mayam da thamjage Abbas na ahan boina Biden da phone wari sanakre masum Gaza da unkhanabagi matang da khanakre politician president Muhammad Abbas na thangjanumita US ki president Joe Biden ga phone wari sanaduna Gaza strip da hauji unkhatnari ba sigi matang da khanakre masum Palestinian Civil Air Force Minister Hussein al-Sheikh na press statement amada haki January thada Biden office paiba hokiba matamdagi lusingba ani na phone wari sanaba ahanmani president anina Gaza strip da Israel amasum Palestinian militant group singa kana lan soknaribagi matangna wari sanaki haina al-Sheikh na haiki adubo miyoi kyagi punchi mangkraba muknaba si losinanaba santi gi wari sanabagi matangda Abbas amasum Biden khanakibra khanakidabra haibadugi ahenba akuppa
marol mahakna pankiti haidi amasum thangja numita president Joe Biden Israel gi prime minister Benjamin Netanyahu ga su phone wari sanaki haina spaw mana pali atopa paw mana Gaza strip to Israel na thadaba bomb Hamas lusingbagi yumna takhre Israel na thangja numiki ahing supa Gaza strip to bomb thadaduna landabada Hamas ki lusingba magi yum yauna yum amasum apartment mayam Thugaikhare thaudo du hobising amasum local source na phongdora pagi matu inadi target singi marakta Gaza strip to leiba politician Islamic resistance movement Hamas ki lusingba Yehia Sinwar yum yaukhi Hamas sip ki matang na ahen ma paw amata leite building aduda bomb thadaba matamda mahak masa yum aduda leikidi haina su sourcing haiki ma ki manaw nupa Muhammad Sinwar mayumda su sorakna bomb taraga mangarom thadaki Palestinians resistance faction singna tel abit yauna Israel gi kha thangba amasu mayai thangba sarukta leiba city sing tamna misal mayam kapsin kibagi pakhum oina Israel gi warplane singna Gaza strip ki tuan mafam singda bomb sam ga yakhai ga manga hen thadaki haina civil defense ki spokesman amana su phungtokhi amasum Gaza da bomb takhiba building singi ati akai marakta asibak sang amasum ahingbising ambulance amasum civil defense crew sing hauju pawa thiri han spaw sna makhatana phungtorakli adugo mayam lusipriana ngaki mamangda haibadi pung marimuki mamangda maki Facebook page ta thagalakpa warol khara thamoi sokno thagalakpa warol ni mayam thamjage maitai masa kharana aina tawriba khajiktang asida kakka tawba kalakpa nungaitaba manba mawongda message ta usit thawoidaba angang ni haibigi matagum tawba yausilakle asumna makhatana sum taroklagadi miyam gi angamba kitang mating pangjaba si lepsaba natana upai lekti hainsu lusipriya kangujabna ngaki mamangda thagalakpa maki Facebook post ki warol khara thamlai aduga mem sigi post hauji social media kanna viral oiriba post amasu oiribani adu mem hauji ko nadi pawsu matang sa loisinjarage adu especially oina hauji lam anigi kanna thoknariba muknabagi thaudo sigi matang special oina semjara kan mem na thamjabani amasum mayamna pathoksa gi brisoi ki bulan ki kya yar su mem ngakpi gini adu me hauji si COVID-19 laichat ki matam kham thing na oibana mayamna sungsoi soiduna COVID-19 sidagi labna lamina si amasum mayam punna section na lamina si haina su Manipur optional gi meketi ki thamjari adu mayam sungsoi soiduna yumdagi mapan thokpa thokpiba taraga su mayam sarkar na piriba haibadi SOP guidelines singsi ngakna satmina si haina su Manipur optional gi meketi ki thamjari adu horenung daram phongba si phong singdagi mayam ngaliba makoi yana mayam gi maroiba I pawsin collection tawjara kanda mayam na thamjaraki haina thamjari and thank you